Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi mulogbirasi Thamoi Yaoramdre kuntra suba tangka nungsiba sisu matam sangna kuina leiraklaba leina amani haibada haimanba thokloi leina sina maram oiduna ngaukiba nokiba kapkiba kayani cancer haiba leina dudi stage wangba oidrabadi chemotherapy tawraga layengduna phaba ngami masida natana atopa aruba leina mayam asi ngasigi chawkhalaba science ki matingna layengba ngami layengba ngamdramaksu madugi leina adubu kharagi makai namthaba ngami adubu nungsiba haiba leina sigidi nungsiriba misaktuna hidak oiba natana atopa pambai amata leite chawkhalaba bigyanasu leina asibudi layengba ngamba hidak amata ngasi phawbada puthokpa leitri nungsi leina na naraba misak adugi layong angakpani layong haurakpada chaban thahodaba sorok tabasu yaudaba natte ngamba nungsi leina da lamuknari masagi layong masana khangduna chaban sumathanta haurakpaga dum thajari nungsi rang da lamuknaraba lanmigum mikup kuding nungsi maikai nattana atopa ma yengningba pokhidre sanadi angang macha ma senabagumna thokre wakhal mapung faraba formal oiba wahaina nonganbadagi numit taba fawbada wari sanarakpa wahai kudingi respect amaga loinaduna adumak hinglaklaba mana inkhalakpagi nungsirangda tawriba kana amabu senaba sidi onthokpa haibadu oikre ngamba madi kanana ukini khangkini haibagi akibasu leite pumnamak mana ngamlabagumna wakhalda khanduna aningbatuda tawnaba hotnai adubu sanamadi masada akiba madumak sagonaduna chatpagumna tawi akiba kauba mahakduna ngamba maga hekloinaba kuding nak oi question senaduna leibagumna tawi angawba magi mami ama thamoi dakriba asi masana masabu chaina bibo oina thokladra haiba wahang asina magidi khwaidagi toina masana masada hangjaba wahang oiri ngamba mangondadi adugumba mata leite magi haibabu mana pamba tauba mana ningbadu thungba sikhaktani masagi aningba pambada mingondagi ayaba lauduna thabak tauba midana timadi hauzikana ngauri maning tamna nungsiba kauba ipak amada migi mityeng pumbana thairaga ngasidi ngamba masadu inung nungaiti kadai waida nungaitrino haibadi masu khangde adubu inungdi nungaitre college kaba satrana magi nungsibi college yauraga urani khanbagi haraunabagi nungtigi nonganbaga college yoningmagumna ngambagisu nungtigi office ngantana chatuna sanabu unaruba magi apambani bathroom changduna irujathoi isingsu asabana luba hinadabagi ayingmana dum luzari loiraga thoraktuna dressing room da changlai aduga setnaba dress khalingai makoktu khangchik chiklakpakumna torakpa aduda makut yetuna maraibaktu ngahak paisinduna khangi maraibakta makutuna thamluba dudadi masadu favor tobagi yamna saduna leiramde as kaino laibaksina irang tawreisina somna thengang kansida murum solaga mapi hongbadu loshili loibaga paracetamol ama lauduna chasillaga makhada kumtharakduna chaba yanaba haidana silamniba singadu manam haifet namlamlaga adum thorakle garida tongduna office tamna lakpa adu situda makok adu ngathaduna makhutna laibakta pairaga mamit ushinduna dumak lai premso amu yenglakpada adumna dum leiramba adu hanglai sir hakchang nungai tabro yumdoina halasira duri sir ngasidi thabaksu kya leite haidana ngarang madam na so haibani aduna yumdoina patharu rasira sir ngasi ni laise thabak leitabaini thabak yamna leiba oramadi potharamgadabani sir adu oragana hospital phawuda hana chatsira haipa sakrida prem office da dum chalo ngammane solanglap hairakpa duda prem sumakha tarakidre gari adu thauduna office tamna lakle mana lakpada sana office laklamdri khara hena mana nganna lakpagi yoraktriba oibani minute 10 muk leibaga sana su yorakle yorakpaga bag tu magi desk ta thanamlaga ngambagi manakta changlai ngambadu situda masadu pulap ngatharaga mamit ani du shinduna leibaduda sana sangshinduna leplaga hanglai sir kaidorage ngamba mamitu fat pangthokduna yenglai
Mamitu ingang sili, chinbal du sukang sili, kuchu taifet tabagum na tauri. Nang laabo, nang ayramini. Masadu chumna famlai, sanadu ngambagi sakfam duda chang silaktuna, makutuna ngambagi laibakta tapna thamlai, fever tawbagi yamna saramba duda. Sir, kaino, asukana fever tawraga sida pamagalay sibu kaygino, yumda pothabra hospital da chapra kinam tawba yadabra. Madugi prem hai bangang dubu siga samdi yeng dabzalo, sidi yaroi, lao, hospital fawbo nung chatnaba tawsi, hidak ama kapthoknaba. Ngambana sanana pakhatuna tawribadu ubada nokmi sanagi khudang adu tapna pairei mana wa haigi tawbagadu nangkidri sanadu pakhat mankhibana amuka sahairei as khobakasi mayori lao sir chatsi nang bom tangai kho kedorage favor kitang tawbasida asuyan pakhalisibu kaigino sir arai bana boy ragasu matam chani yeng hodrabadi aruboy rakadoini aduna chatsiba Yaniba, hospital chatrasu adum yaniba. Sir na siyam nangam drasibu kay ginoba sidong glay sibu. Nang uning man bagi sigam da changdi ay. Yari, ang hau badong na chura parongang na layra numi, lao mi sir. As, ay nuigi hospital do, yamay na diba, yumdoy na patharuragi, nang slow. Ngasay na dumay na hayradi ay adum lakpa yabado, nung sit marak sida garitong na namulaba. Yumda medam hoy tawraga phajana pothaba yadraba nangi sause yumda kanamta lehode thabak loina chanakre yare law chalase lambidagi hidak su leikrase masi haiduna amu punna yumlomda muklae tasengna ngamba masa adu yamna nungaitri yingjaning manbagi panglaba mit haibaduni haibaga tawbaga yumdu thabak sunaba leiriba makhoi natana atai kana su leiramdre lakminabasingdu mapana thanamlaga ngambabu pusinduna sana ngambagi kada changlai pakhat kibana mikuptuda kanalai kaingangna kini haibage kibasu pokidri hana khara nungairamdabadudagi seba tawinaba malairi matagumna ngamba leina hinjinkhre nahibada kaadu pungning henili matat haiba nupani haibasu kauri sanadi wazabane henkhre filter dagi sing glass sama yaduna puraklaga ngambagi nakanda famtaraktuna ising adu pirei sir se hidak se hana chasinse aduga pathanaba ngamba masadu kangthonduna ngathaduna famlaga uirum yengduna hairei hidak chardi nabase farkrani ne dude phanibani sir hidak chaduse se chasilase Ngambasu ngamda hogat pasaduna sanagi makutagi ising glass tu lauduna pairaga leiringai sanana blanket tu chingkhatuna sukchinduna ningthina samjin birei mataududa ngambadu hukke tawramba hidak tu sanada pirei sana ingangakna yengduna hanglai sir kaidorage hidak sasilo hidak chadana kamaina na bafadoino se chaningre aina bafaningre kitana kige nangni inakta leiringai sida seran turang ngangano kok chasilomi nang aigi sebagam ta tawningdro si chasilaga khara hana favor do amta nemthan seba ngasai na hospital da sisiyati tawriba guli do chasiladi tumninga ani tummadi nang negi tawbiriba mayam do kamaina uduino aduna ai sumaina dum laiki talli he sarangse se chasiloba angang machaga chapeng mane hidak si makak chabasida nangai se yam tamaninga ba hidak chaw ya radio ready ai chatlani phajana dum hayo ai dum chage kedorge tapna muk lauduna maya dhuk chinkre sanasu glass tu lauduna nakan gi table tu da thamduna mon du semduna ngambaba amuk ningthina hifalam laga washroom leiri ba dom da changkre tap macha ma da towel angoba macha ma haptuna muk changlai manaktuda famthaduna achotpa tawal du ngambagi laibakta tapna thamlai aduga tapli ba khonjel da hairei samsida kakta che haibisu sungya haigadi samsang base kaida phasabno khangde masak phasaba mi da tawbadi ipakta pakpani aingona tawbase paktraba nupi ategi mamitadi khangde aigi mitadi pakte nangna pakte hairagana hekta kaktalaga lori nangna pamangak tani aina tawdise Napina haiba inba nupa kaiduni aina oiba pamise taning deda
ꯂꯩꯔꯤꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛ ꯍꯧꯒꯠꯂꯛꯄꯗ ꯐꯅꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯣ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯒ ꯑꯩ ꯇꯨꯝꯒꯦꯕ ꯋꯥꯔꯤ ꯂꯤꯕꯗꯤ ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯉꯝꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯣꯏꯔꯞꯅ ꯊꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯁꯅꯥꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯏ ꯁꯔ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯕꯕꯥ ꯄꯣꯏꯔꯩ ꯅꯠꯇꯅ ꯃꯄꯨꯡ ꯐꯥꯅ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯍꯧꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯗꯨꯕꯨ ꯑꯩ ꯑꯈꯪꯕ ꯃꯈꯩꯗꯤ ꯁꯔꯗ ꯂꯤꯒꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩ ꯍꯣꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯀꯅꯥꯅ ꯀꯝꯗꯧꯅ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯊꯤꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯀꯔꯝꯕ ꯏꯔꯥꯜꯗꯒꯤ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯕꯕꯥꯗ ꯍꯪꯂꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯏꯍꯩ ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕꯤꯔꯛꯏ ꯕꯕꯥꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯇꯣꯏꯅ ꯍꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯍꯧꯔꯛꯐꯝꯒꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯃꯥꯏꯑꯣꯟꯁꯤꯜꯂꯦ ꯋꯥꯔꯤꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯉꯝꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯍꯪꯂꯛꯏ ꯅꯪꯒ ꯑꯩꯈꯣꯏ ꯏꯄꯥꯒꯅ ꯀꯝꯗꯧꯅ ꯁꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯕꯨ ꯍꯥꯟꯅ ꯊꯤꯔꯛꯏ ꯑꯩꯁꯨ ꯕꯕꯥꯅ ꯁꯔ ꯍꯥꯏꯗꯅ ꯀꯧꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯩꯅꯔꯦ ꯁꯔ ꯀꯧꯕꯗꯣ ꯁꯔ ꯍꯥꯏꯅ ꯀꯧꯖꯔꯁꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯏꯄꯥꯒꯨꯝꯅ ꯑꯩꯅ ꯈꯟꯖꯩ ꯁꯔꯅ ꯕꯕꯥꯗ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯔꯅ ꯍꯣꯝꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯕꯨ ꯃꯍꯩ ꯇꯝꯍꯜꯂꯤ ꯏꯅꯧ ꯅꯧꯅ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯕ ꯇꯧꯗꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯤ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯈꯪꯅꯕ ꯍꯣꯠꯅꯩ ꯉꯁꯤꯗꯤ ꯑꯩ ꯈꯔꯒꯤ ꯃꯈꯩꯗꯤ ꯈꯪꯂꯦ ꯑꯁꯨꯝꯅ ꯑꯩꯅ ꯃꯍꯩ ꯆꯥꯕ ꯐꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯁꯔꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯔꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯊꯟꯇ ꯇꯣꯏꯅ ꯍꯪꯖꯩ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯍꯧꯔꯛꯐꯝ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯁꯔꯒꯨꯝꯕ ꯑꯃꯒꯤ ꯂꯝꯕꯤꯗ ꯂꯦꯞꯄꯁꯦ ꯇꯤꯡꯈꯪ ꯑꯣꯏꯗꯨꯅ ꯇꯣꯛꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯏꯊꯟꯇ ꯍꯪꯖꯩ ꯑꯗꯨꯒ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯂꯕ ꯍꯧꯔꯛꯐꯝ ꯈꯪꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯩꯅ ꯉꯁꯤ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯍꯪꯂꯝꯂꯣꯏ ꯆꯥꯎꯊꯣꯛꯅ ꯄꯣꯡꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯀꯅꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯏꯈꯧ ꯄꯣꯡꯅ ꯍꯥꯏꯔꯝꯒꯗꯕꯅꯤ ꯁꯅꯥꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯑꯣꯜꯂꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯉꯝꯕꯁꯨ ꯋꯥꯉꯥꯡꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯝꯕ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯆꯝꯖꯕꯤ ꯂꯩꯅꯝꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯗꯨꯅ ꯂꯩꯁꯥ ꯇꯝꯖꯔꯤꯕꯤ ꯁꯤꯟꯊꯥ ꯀꯧꯕꯤ ꯂꯩꯔꯥꯡꯁꯦ ꯏꯝꯐꯥꯜꯗꯒꯤ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯕ꯭ꯔꯗꯟ ꯀꯧꯕ ꯑꯁꯤꯅ ꯅꯝꯗꯨꯅ ꯍꯦꯛꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯒꯗꯧꯔꯤ ꯂꯩꯔꯥꯡ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ ꯈꯣꯏꯃꯨ ꯃꯇꯨꯡ ꯏꯟꯒꯗꯧꯔꯤ ꯂꯣꯠꯅ ꯂꯩꯅꯝ ꯌꯦꯟꯕꯤ ꯂꯩꯔꯥꯡꯁꯤꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯗꯅ ꯑꯁ ꯇꯜꯂꯤꯍꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯗꯅ ꯆꯠꯂꯁꯦꯕ ꯏꯊꯟꯇ ꯂꯩꯕꯗꯣ ꯇꯜꯂꯦꯕ ꯑꯩꯗꯣ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯤ ꯃꯣꯏꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯦ ꯅꯪꯉꯣꯟꯗ ꯑꯩꯁꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯤꯗꯨꯗꯤ ꯑꯗꯨꯝ ꯆꯩꯔꯤꯗꯨꯗꯤ ꯅꯪꯅ ꯆꯩꯕꯗꯤ ꯊꯨꯝꯕ ꯑꯃ ꯌꯥꯎꯏ ꯍꯥꯎꯈ꯭ꯔꯖꯥꯅꯤ ꯅꯪꯒꯤ ꯅꯆꯤꯟ ꯃꯆꯥꯗꯨꯅꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇ ꯐꯝꯃꯒ ꯉꯥꯡꯅꯕ ꯆꯠꯁꯦꯕ ꯑꯩꯈꯣꯏꯗ ꯉꯥꯏꯈꯣꯗ ꯏꯕꯨꯡꯒ ꯂꯩꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯂꯨꯍꯣꯡꯕꯒ ꯂꯣꯏꯔꯒ ꯀꯣꯟꯅ ꯍꯣꯡꯗꯧꯅꯩꯗꯤ ꯇꯥꯝꯆꯥꯁꯨ ꯋꯥꯠꯂꯤ ꯍꯣꯡꯗꯧꯕ ꯅꯪ ꯅꯕꯨꯡ ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯈꯪꯗꯕꯗꯣ ꯉꯥꯏ ꯂꯩꯔꯗꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯉꯝꯕꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯨꯍꯦ ꯇꯥꯝꯆꯥ ꯀꯧꯋꯦꯅ ꯅꯕꯨꯡꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯥꯔꯣꯏ ꯃꯥꯁꯨ ꯏꯕꯨꯡꯅꯤ ꯀꯩꯅꯣ ꯃꯥꯅꯁꯨ ꯏꯆꯟ ꯏꯆꯟ ꯑꯗꯨꯝ ꯀꯧꯔꯤꯗꯨꯗꯤ ꯅꯪꯁꯨ ꯏꯕꯨꯡ ꯑꯣꯏꯅꯤꯡꯉꯒꯅ ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯧꯋꯣ ꯁꯤꯟꯊꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯛꯅꯕꯣꯏ ꯀꯩꯕꯨ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯕ꯭ꯔꯗꯦꯟꯁꯨ ꯑꯣꯏꯅꯕꯣꯏ ꯀꯔꯤꯕꯣꯏ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯏꯆꯟꯒ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯅꯨꯄꯤꯗꯧꯅꯒ ꯄꯩꯊꯣꯛꯇꯅꯒ ꯇꯧꯏ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟ ꯂꯧꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯝ ꯂꯧꯅꯗꯥꯏꯅꯦ ꯌꯥꯔꯦꯗ ꯑꯁꯤꯕꯨ ꯋꯥꯔꯤꯅꯦꯅ ꯑꯗꯨꯏꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯑꯩꯅ ꯇꯥꯕꯗ ꯇꯥꯝꯆꯥꯒ ꯅꯈꯣꯏꯒ ꯌꯥꯝꯅ ꯌꯥꯅꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯄꯪꯕ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤꯗ ꯏꯕꯥꯅꯤꯗꯤ ꯌꯥꯅꯗꯕ ꯀꯩꯝꯇ ꯂꯩꯇꯦꯗ
ꯅꯪꯅ ꯎꯕꯗꯁꯨ ꯏꯕꯥꯅꯤꯁꯦ ꯌꯥꯅꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯟꯗꯦ. ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯔꯛꯄ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯌꯥꯝꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯍꯦꯟ ꯍꯦꯟꯕ ꯃꯥꯜꯂꯤ. ꯑꯗꯨꯒ ꯅꯣꯏ ꯌꯥꯅꯗꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯏꯉꯛ ꯉꯛꯎꯔꯦ. ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯅꯗꯕ ꯀꯩꯝꯇ ꯂꯩꯇꯦ. ꯃꯈꯣꯏ ꯑꯉꯥꯎꯕ ꯈꯔꯅ ꯄꯉꯥꯡ ꯉꯥꯡꯕꯅꯤ. ꯇꯥꯁꯤꯜꯂꯨꯅꯨ. ꯑꯗꯣ ꯑꯍꯜꯈꯩꯅ ꯌꯥꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣই ꯀꯅꯥꯝꯇ ꯈꯪꯗꯦ. ꯁꯥꯎꯅꯕ ꯃꯣꯏ ꯃꯁꯦꯜꯗꯤ ꯈꯪꯕ, ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ. ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯗꯦ. ꯑꯗꯨꯒ ꯄꯪꯁꯥꯎꯗ ꯁꯥꯎꯕꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯑꯍꯜꯗ. ꯅꯠꯇꯦ, ꯍꯧꯖꯤꯛꯁꯤꯕꯨ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯤꯉꯩ ꯃꯇꯝꯅꯦꯅ ꯈꯜꯂꯕ ꯈꯪꯗꯦꯕ. ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯥꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯧ ꯑꯣꯏꯔꯒꯔꯥ? ꯑꯗꯨ ꯑꯩꯈꯣꯏ ꯐꯥꯎ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤꯗꯅ ꯐꯕ ꯌꯥꯔꯦꯕ. ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯀꯅꯥꯅ ꯍꯦꯟꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯃꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯇꯦꯁ ꯇꯥꯅ ꯂꯩꯔꯦꯕ. ꯃꯔꯝ ꯍꯪꯕꯗ ꯈꯨꯝꯕꯤꯕꯁꯨ ꯅꯠꯇꯕ, ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤꯕ. ꯑꯁ ꯇꯣꯛꯁꯤꯗ ꯃꯣꯏ ꯋꯥꯔꯤꯁꯦ. ꯃꯤ ꯑꯃꯅ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄꯅꯤ. ꯃꯈꯣꯏꯅ ꯁꯥꯎꯔꯤꯗꯨꯁꯨ ꯃꯔꯝ ꯑꯃ ꯑꯗꯨም ꯂꯩꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯈꯪꯗꯦꯀꯣ, ꯅꯈꯣꯏ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯁꯤꯡꯒꯤꯗꯤ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯁꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯁꯤꯟꯊꯥꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯄꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯕ꯭ꯔꯗꯟ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯁꯤꯟꯊꯥꯕꯨ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯁꯦ. ꯑꯩꯅ ꯁꯨꯝ ꯅꯪꯅ ꯌꯥꯕ ꯉꯥꯏꯔꯤꯉꯩꯗ ꯃꯤꯅꯒ ꯐꯥꯗꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ. ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯕ, ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯕ ꯅꯪꯁꯦ ꯃꯤꯒꯤꯒ ꯑꯣꯏꯈ꯭ꯔꯕ ꯄꯨꯂꯞ ꯍꯥꯠꯇꯣꯛꯀꯗꯕꯅꯦ ꯑꯩꯗꯤ. ꯑꯁ ꯇꯥꯅꯤꯡꯗꯦꯕ, ꯅꯥꯇꯩ ꯆꯥꯕ ꯑꯃꯐꯥꯎ ꯍꯦꯛ ꯍꯥꯏꯗꯦ. ꯍꯥꯏꯔꯤꯁꯦ ꯁꯤꯡꯕꯅꯤ. ꯅꯪꯅ ꯄꯣꯠꯂꯣꯏꯒ ꯁꯦꯠꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯀꯨꯟꯗꯣꯒ ꯍꯨꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯦꯗꯅ, ꯅꯣꯡꯃꯩꯅ ꯑꯃꯨꯛ ꯀꯥꯞꯄꯗ ꯁꯤꯅꯕ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯑꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯅꯤꯅꯦ. ꯀꯤꯕꯨ ꯀꯤꯖꯩ. ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯍꯥꯏꯔꯤꯁꯦ. ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅꯤꯡꯉꯣꯏꯖꯧ ꯀꯩꯁꯨ ꯈꯟꯕꯤꯗꯦꯅ ꯂꯩꯊꯣꯛꯀꯗꯕ. ꯑꯗꯣ ꯅꯪꯗꯤ ꯇꯞꯇꯥꯏꯁꯨ ꯅꯨꯡꯁꯤꯊꯣꯛꯎꯔꯦ. ꯑꯗꯨꯒ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯒꯦ ꯀꯥꯏꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ? ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯩꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯦ ꯍꯥꯏꯁꯤꯅꯤ. ꯌꯥꯔꯦꯍꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯀꯔꯤꯅꯣ ꯈꯪꯗꯦ. ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛ ꯍꯥꯏꯔꯗꯅ. ꯁꯤꯟꯊꯥ, ꯑꯁꯦꯡꯕꯅꯤ. ꯅꯪꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯪꯁꯦ ꯑꯗꯨꯝ ꯆꯥꯊꯣꯛꯄꯁꯨ ꯉꯝꯅꯤ. ꯁꯤꯟꯊꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯏꯁꯧ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ. ꯉꯥꯏꯈꯣꯍꯦ. ꯍꯤꯡꯆꯥꯕꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ. ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ. ꯅꯊꯟꯇ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯀꯅꯥꯅꯣ ꯐꯥꯔꯒ ꯆꯥꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯇꯧꯍꯧꯔꯣ. ꯑꯩ ꯆꯠꯂꯒꯦ. ꯀꯩꯅꯣ? ꯏꯊꯟꯇ ꯇꯅꯝꯃꯒ ꯆꯠꯈꯤꯕꯒꯤ ꯑꯌꯥꯕꯗꯤ ꯑꯩꯗꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏꯍꯦ. ꯐꯥꯒꯤ ꯅꯠꯇꯦ. ꯍꯧꯒꯠꯂꯣ. ꯀꯨꯏꯃꯜꯂꯤ ꯏꯕꯥꯅꯤꯅ ꯁꯤꯗ ꯐꯝꯃꯩꯁꯦ. ꯌꯨꯝꯗ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯔꯝꯕ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯔꯁꯦ. ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯝ ꯀꯩꯝ ꯊꯤꯔꯝꯃꯣꯏꯁꯦ. ꯅꯪꯅ ꯆꯪꯕ ꯇꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯉꯥꯡꯗ ꯑꯣꯏꯔꯒꯅ ꯂꯥꯛꯑꯣ. ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ. ꯂꯣꯏꯔꯛꯄꯗ ꯀꯔꯟ ꯑꯃ ꯇꯞꯇ꯭ꯔꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯦ ꯅꯪꯗꯤ. ꯌꯥꯔꯦꯕ, ꯍꯧꯒꯠꯂꯣ. ꯆꯠꯁꯤ ꯂꯥꯛꯑꯣꯕ. ꯃꯥꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ. ꯕ꯭ꯔꯗꯔꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ. ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ. ꯁꯤꯟꯊꯥ! ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤꯃꯛ ꯁꯝꯅꯔꯝꯕ ꯃꯈꯨꯠꯀ ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯐꯠ ꯐꯠ ꯌꯦꯡꯂꯛꯏ. ꯂꯨꯈꯣꯏꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯤꯟꯊꯥ ꯉꯛꯈ꯭ꯔꯤ. ꯃꯄꯥꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯡꯕ ꯐꯪꯈꯤꯗ꯭ꯔꯤ. ꯂꯨꯈꯣꯏꯅ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯕ꯭ꯔꯗꯦꯟꯗ ꯑꯃꯨꯛꯇꯪ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯤꯕꯗꯨ ꯕ꯭ꯔꯗꯦꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ. ꯈꯨꯔꯥ, ꯃꯥꯕꯨ... ꯋꯥꯍꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯨꯈꯣꯏꯅ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯕ꯭ꯔꯗꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯒꯦ ꯈꯟꯒꯅꯨ. ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯍꯦꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕ ꯃꯄꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯅꯤꯡꯉꯝꯗ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤꯕ ꯕ꯭ꯔꯗꯟꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯁꯤꯟꯊꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ.